Happy Independence Day ko ado ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯑꯣꯖꯥ ꯒꯨꯔꯨ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯣ 7:30 ꯀꯣ ꯄꯨꯡ 7:30 ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯥꯛꯇꯪ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯑꯩ LB ꯊꯥꯖꯒꯦ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯒ ꯎꯅꯖꯒꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯁ ꯋꯥꯅ ꯃꯤꯀꯨꯞ ꯑꯃꯇꯪ ꯌꯦꯡꯁꯤꯟꯕꯤꯔꯛꯎ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯆꯥꯛ ꯆꯥꯈꯤꯒꯦ ꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯒ ꯆꯥꯛ ꯂꯩꯔꯦ ꯀꯣ ꯁꯤꯒ ꯍꯤꯟꯖꯥꯡ ꯂꯩꯔꯦ ꯉꯥ ꯊꯣꯡꯕ ꯁꯤꯒꯅ ꯑꯩꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯂꯩꯔꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯈꯨꯖꯥꯏ ꯀꯣꯃꯦꯟ ꯇꯧꯕꯤꯕꯗꯣ ꯁꯤꯒꯅ ꯑꯩꯒꯤ ꯉꯥ ꯊꯣꯡꯕ ꯂꯩꯔꯦꯀꯣ ꯍꯋꯥꯏꯒ ꯍꯪꯒꯥꯝꯒ ꯐꯨꯜ ꯀꯣꯕꯤꯒ ꯑꯂꯨꯒ ꯊꯣꯡꯉꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯛꯈꯣꯝ ꯆꯥꯈꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯨꯝꯃꯝꯗꯕ ꯂꯩꯔꯒꯗꯤ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯛꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯃꯌꯥꯝꯗꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯝꯒꯅꯤ ꯉꯁꯤꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯑꯌꯨꯛꯇ ꯀꯁꯥꯔ ꯆꯟꯗ꯭ꯔꯄꯨꯔ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯑꯩ ꯕꯣꯁꯣꯔꯟꯇ ꯁꯣꯔꯥꯗꯣ ꯑꯃ ꯆꯠꯆꯔꯨꯏ ꯀꯣ ꯃꯗꯨ ꯍꯜꯂꯒ ꯑꯩ ꯍꯌꯦꯡ ꯗꯦꯠ 28 ꯂꯥꯏꯁꯪ ꯀꯥꯒꯗꯕꯒꯤ ꯊꯕꯛ ꯈꯔ ꯀꯟꯕꯀꯣ ꯑꯗꯣ ꯂꯣꯏꯔ ꯃꯇꯨꯡꯗ ꯊꯦꯡꯉꯦ ꯄꯨꯡ ꯃꯝꯃꯦ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯃꯟꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯦ ꯋꯥꯎ ꯕꯦꯟꯙꯧ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯕꯦꯟꯙꯧ ꯑꯩꯗꯤ LB ꯀꯣꯏꯔꯦ ꯃꯤꯒꯤ ꯊꯦꯡꯀ꯭ꯌꯨ ꯕꯦꯟꯙꯧ ꯃꯌꯥꯝ ꯆꯥꯛ ꯆꯥꯏꯒꯦ ꯊꯦꯡꯀ꯭ꯌꯨ ꯀꯣꯏꯕꯤ ꯂꯩ ꯃꯁꯨ ꯑꯣꯏ lại một tôi mà mong ngon là thôi ꯂꯣꯏꯕꯤꯗꯅ ꯃꯊꯦꯜ ꯊꯣꯡꯕ ꯑꯗꯨ ꯂꯣꯏꯕꯤꯗꯅ ꯆꯥꯛ ꯆꯥꯕ ꯍꯥꯎꯅ ꯆꯥꯕꯤꯔꯣ ꯕꯦꯟꯙꯧ ꯕꯦꯟꯙꯧꯅ ꯆꯥꯕ ꯌꯥꯕ ꯏꯟꯖꯥꯡ ꯅꯠꯇꯦ mau làm thế gì bảo Đưa ra mang đưa ra ꯏꯕꯨꯡ ꯇꯔꯥꯄꯨꯒꯤ ꯙꯨꯜꯗꯨꯗꯤ ꯃꯩ ꯇꯥꯔꯤꯅ ꯇꯥꯗꯣ ꯄꯟꯗꯦꯗꯣ ꯌꯥꯝ ꯃꯑꯣꯡ ꯇꯥꯏ ꯀꯀꯥ ꯊꯧꯇꯣꯏꯒꯗꯣ ꯐꯖꯅ ꯌꯩꯍꯦ ꯑꯩꯅ ꯐꯖꯅ ꯌꯩꯌꯨ ꯚꯤꯗꯤꯑꯣ ꯂꯧꯒꯦꯅ ꯑꯩꯅ ꯍꯥꯏꯕ ꯅꯍꯥꯟ ꯐꯖꯅ ꯌꯩ
ꯕꯦꯟꯗꯣ ꯀꯅꯥ ꯀꯅꯥ LB ꯊꯥꯔꯒꯦ ꯃꯝꯇꯣꯟ ꯑꯪꯁꯨꯅꯗꯣ ꯇꯥꯏꯅꯦ ꯃꯁꯨꯅ ꯈꯪꯂꯣꯏꯅ ꯃꯌꯥꯝ ꯊꯥꯏꯅꯦ ꯃꯁꯨꯅ ꯈꯪꯂꯣꯏ ꯌꯥꯏ ꯍꯣꯏ ꯍꯣꯏ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏ ꯕꯦꯟꯗꯣ ꯌꯥꯝ ꯁꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯃꯧ ꯀꯧꯕ ꯎꯕꯗꯨꯒ ꯑꯩꯈꯣꯏ ꯏꯃꯨꯡ ꯀꯧꯕ ꯃꯣꯏꯒꯤ ꯐꯤꯗꯣ ꯀꯨꯆꯨꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯍꯣꯏꯗ ꯕꯦꯟꯗꯣ ꯃꯥ ꯃꯥꯒꯤ ꯄꯛꯆꯕ ꯃꯥ ꯃꯥꯒꯤ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ 1:30 ꯇꯥꯕꯇ ꯉꯥꯏꯗ ꯆꯥꯛ ꯇꯣꯛꯄꯒ ꯀꯅꯥꯁꯨ ꯇꯨꯝꯅꯔꯝꯃꯣꯏꯗ ꯍꯥꯏꯔꯤꯅꯤ ꯑꯗꯨꯒꯤ ꯐ꯭ꯔꯦꯟ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯣ ꯚꯦꯔꯤ ꯕꯤꯛ ꯀꯩꯕ ꯐꯖꯗꯨꯒ ꯁꯠꯄꯅꯤ ꯃꯅꯤ ꯆꯨꯝꯃꯦꯕ
en ta pandihena hana pung 11:30 ꯇꯥꯔꯦ ꯀꯩꯁꯨ ꯃꯌꯥꯝ ꯇꯨꯝꯅꯔꯝꯈꯤꯔꯣꯏꯗ ꯑꯩꯅ ꯈꯟꯖꯕꯗ There is not mayamna in the house. ꯇꯨꯝꯃꯗꯤ ꯑꯅꯧꯕ LPꯗ ꯃꯤ ꯂꯩꯌꯦ ꯏꯪꯂꯤꯁꯅ ꯄꯥꯔꯒ ꯑꯅꯧꯕ MLA ꯀꯥꯕꯁꯦ ꯌꯥꯝ ꯐꯕꯅꯤ ꯆꯍꯤ ꯌꯥꯝꯃꯒꯅꯤ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯁꯦ ꯀꯣ ꯐꯦꯁꯕꯨꯛꯇꯕꯨ ꯃꯤ ꯂꯩꯌꯦ ꯑꯣ ꯀꯨꯏꯅ ꯊꯥꯔꯣꯏꯗ ꯕꯦꯟꯗꯣ ꯄꯨꯡ 11:30 ꯍꯦꯜꯂꯦ ꯍꯌꯦꯡꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕꯅꯤꯅ ꯈꯤꯇꯪ ꯉꯟꯅ ꯄꯣꯊꯥꯒꯦ ꯁꯤ ꯌꯥꯝ ꯋꯥꯔꯦ ꯐꯟ ꯑꯃꯗ ꯆꯪꯅ ꯀꯣꯃꯦꯟ ꯏꯪꯂꯤꯁꯅ ꯄꯥꯔꯤꯅꯤ ꯃꯁꯨꯗꯣ ꯄꯣꯊꯥꯕꯤꯔꯣ ꯕꯦꯟꯗꯧ ꯄꯣꯊꯥꯈꯤꯔꯣꯏꯗ꯭ꯔꯥ ꯕꯦꯟꯗꯧ ꯋꯥꯠꯂꯤ The number of people who are in the same place is like that. Thank you. Like to view đồng ta. Ngô bê. Comment Ona Taina Pariba, Ona Tina Parigan.
ꯕꯤꯟꯗꯧ ꯑꯗꯨꯃꯥꯏꯅꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯆꯤꯔꯥꯏ ꯇꯥꯡꯉꯃꯤꯅ ꯑꯗꯨꯗꯤ ꯀꯣꯛꯀꯤꯅ ꯍꯥꯏꯗꯣ ꯀꯣꯏ ꯀꯣꯏ kuya kuya masih pakai male jadi bagi saya ini ngomong itu ngeteh badan ilau kau jangan di sekitar mana ini kayaknya DTO bahagia tamu pemali baik udah jangan lupa karigin noiba lah cuma itu turi net jai mi leite aduno pothara si pento mi leite mina pothara ge pungsu tara tadore bino surat tarik kaya no sister date 5 oh kanana saktoino isai kanana saktoino isai kanana saktoino
ꯏꯁꯩ ꯀꯅꯥꯅ ꯁꯛꯇꯣꯏꯅꯣ? ꯐꯦꯁꯕꯨꯛ ꯑꯦꯜꯕꯤ ꯇꯥꯏꯗ ꯎꯗ꯭ꯔꯣ? ꯏꯁ ꯈꯪꯖꯗꯤꯌꯦ ꯑꯣꯀꯦ ꯈꯪꯖꯗꯤꯌꯦ ꯍꯥꯏꯕ ꯈꯪꯖꯗꯤꯌꯦ उनरगा I am a man. I am a woman. I am a man. ꯅꯪ ꯄꯨꯄꯨꯗ ꯍꯥꯏꯔꯨꯔꯣ ꯑꯗꯨꯗꯣ. ꯄꯦꯟꯙꯧꯗꯤ ꯅꯥꯝꯗ ꯊꯋꯥꯏ ꯌꯥꯎꯕꯅꯤꯅ ꯈꯪꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯖꯕꯅꯦ. ꯀꯅꯥꯅ ꯁꯛꯇꯣꯏꯅꯣ? ꯇꯠ ꯁꯥꯎꯅꯤꯡꯗꯦ. ꯄꯦꯟꯙꯧ ꯏꯪꯕ꯭ꯔꯥ? ꯀꯔꯤꯗ ꯑꯣꯟꯅ ꯄꯥꯔꯒꯦ? ꯅꯪꯅ ꯏꯗꯣ ꯄꯥꯕꯤꯕ ꯑꯣꯏꯔꯅꯤ. ꯏꯪꯂꯤ ꯍꯥꯏꯔꯣ? ꯎꯗ꯭ꯔꯒ ꯄꯨꯗ꯭ꯔꯒ ꯀꯩꯕ ꯁꯨꯗꯣꯁꯟ ꯍꯥꯏꯗꯤ ꯁꯤꯗꯣꯔꯦ. ꯇꯔꯦꯠ ꯌꯥꯝ ꯏꯪꯉꯤꯕꯣ. ꯍꯧꯗꯣꯡ ꯃꯄꯤꯗꯣ ꯆꯪꯉꯛꯇ꯭ꯔ ꯃꯥꯜꯂꯦ. ꯍꯧꯗꯣꯡ ꯂꯥꯕ ꯑꯆꯧꯕꯗꯣ ꯂꯥꯛꯇ꯭ꯔ ꯃꯥꯜꯂꯦ. ꯑꯩꯅ ꯆꯥꯛ ꯆꯥꯕꯗ ꯑꯅꯤꯃꯛ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ. ꯅꯪ ꯆꯥꯛ ꯆꯥ ꯃꯌꯥꯗꯣ ꯆꯪꯈꯤꯗꯦ ꯂꯩꯔꯝꯗꯥꯏꯅꯦ. ꯇꯥꯡ 23 ꯀꯩꯕ ꯁꯨꯗꯦ. ꯏꯪꯕꯁꯨ ꯍꯦꯟꯕꯅꯤ ꯁꯥꯕꯁꯨ ꯍꯦꯟꯕꯅꯤ. ꯁꯟꯗꯨ ꯁꯤꯟꯕꯤꯌꯨ. ꯍꯣꯏ ꯑꯩꯗꯤ ꯏꯁꯩ ꯁꯛꯄꯅꯤꯅ ꯏꯪꯕꯁꯨ ꯌꯥꯗꯦ. ꯏꯁꯩ ꯁꯛꯄꯅꯤꯅ ꯁꯥꯕꯁꯨ ꯌꯥꯗꯦ. ꯍꯨꯃꯥꯡ ꯀꯥꯏ. ꯑꯗꯨꯅꯅꯤ. वंदे मातरम वंदे मातरम नत्रदि कमेंट उत्पाद पाना लेरनी. जन गण लखीमपुर फजन प्रोग्राम पांथोखरे. बाय बाय. मी अनौबो खरसु पुसलौदना. मी अनौबदो
ꯈꯛꯇꯁꯨ ꯄꯨꯁꯜꯂꯛꯎꯗꯅ ꯕꯥꯏ ꯕꯥꯏ ꯈꯨꯕꯥꯛ ꯌꯩꯔꯒ ꯍꯣꯏ ꯍꯣꯏ ꯏꯪꯊꯝꯊꯥꯅ ꯈꯨꯕꯥꯛ ꯐꯨꯔꯗꯤ ꯏꯪꯕ ꯐꯕꯅꯤ ꯀꯩꯕ ꯏꯁꯩ ꯈꯨꯕꯥꯛ ꯌꯩꯕꯤꯔꯒ ꯑꯣ ꯏꯁꯩ ꯈꯨꯕꯥꯛ ꯌꯩꯕꯤꯔꯤꯔꯣ ꯑꯠꯆꯥ 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 ꯕꯦꯟꯊꯧꯇꯅꯤ ꯃꯁꯨꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯁꯦ ꯁꯤ ꯁꯤ ꯐꯨꯏꯠꯁꯦ ꯅꯍꯥꯟꯗꯩ ꯂꯩꯕꯣꯏꯔꯦ ꯑꯩꯅ ꯈꯪꯗꯕ ꯍꯣꯌꯥꯠꯇ ꯂꯤꯠꯄꯖꯥꯠꯅꯤꯅꯦ ꯅꯨꯡꯁꯥ ꯁꯥꯔꯗꯤ ꯑꯣꯜꯂꯥꯡꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯅꯨꯡꯊꯤꯟꯗꯤ ꯈꯔ ꯑꯗꯨꯝ ꯁꯥꯔꯦ ꯑꯩ ꯅꯨꯡꯗꯥꯡ ꯁꯥꯟꯅ ꯏꯪꯗꯗꯤ ꯍꯌꯦꯡ ꯄꯤꯛꯅꯤꯛ ꯆꯥꯕꯗ ꯂꯤꯠꯅꯕ ꯐꯨꯔꯤꯠꯅꯤ ꯕꯦꯟꯊꯧꯁꯦ ꯎꯔꯕꯣ ꯂꯨꯄꯥ 1,100 ꯇꯥꯏꯁꯦ ꯐꯨꯔꯤꯠꯁꯦ ꯎꯔꯕꯣ ꯍꯅꯨꯕꯤ ꯃꯁꯤ ꯍꯧꯗꯣꯡ ꯃꯆꯥꯁꯦ ꯅꯦꯠ ꯌꯥꯕ ꯉꯝꯗꯒꯅ ꯃꯤ ꯂꯥꯛꯇꯦ ꯍꯥꯏꯕ ꯁꯤ ꯅꯨꯄꯤ ꯁꯨꯠꯇꯣꯏ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯄ ꯄꯨꯡ ꯌꯩꯕ ꯀꯥꯡꯕꯨ ꯑꯃꯠꯇꯅꯤ ꯀꯂꯀꯥꯔ ꯑꯃꯠꯇꯅꯤ ꯑꯗꯣ ꯍꯌꯦꯡꯊꯨꯝ ꯑꯩ ꯂꯥꯏꯚ ꯃꯆꯥ ꯑꯃ ꯊꯥꯖꯔꯛꯀꯦ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯂꯧꯔꯛꯀꯅꯤ ꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯂꯧꯔꯛꯀꯅꯤ ꯃꯌꯥꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯀꯣ ꯑꯣꯀꯦ ꯅꯨꯄꯤꯁꯤꯡꯁꯨ ꯄꯨꯗꯅ ꯁꯣꯝꯕ ꯀꯥꯡꯕꯨ ꯑꯃꯠꯇꯅꯤ ꯑꯗꯨꯒ ꯃꯣꯏ ꯅꯨꯄꯤ ꯌꯥꯎꯍꯟꯗ꯭ꯔꯦ ꯕꯥꯃꯣꯟꯅ ꯊꯣꯡꯒꯅꯤ ꯀꯗꯥꯏ ꯕꯥꯃꯣꯟꯗꯤ ꯈꯪꯗꯦ ꯋꯤꯁꯋꯥꯁ ꯍꯣꯏ ꯑꯗꯣ ꯑꯩꯗꯤ ꯑꯌꯨꯛꯇꯤ ꯌꯥꯎꯕ ꯉꯝꯃꯔꯣꯏ ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯆꯠꯀꯅꯤ ꯑꯣꯀꯦ ꯕꯦꯟꯊꯧ ꯒꯨꯗ ꯅꯥꯏꯠ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯒꯨꯗ ꯅꯥꯏꯠ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ ꯅꯨꯡꯉꯥꯏ ꯃꯪꯕꯤꯔꯣ ꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯄꯣꯊꯥꯅꯔꯁꯤ ꯕꯦꯟꯊꯧ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯅꯁꯨꯅ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯕꯦꯟꯊꯧ ꯃꯤ ꯀꯌꯥ ꯂꯥꯛꯀꯅꯒꯦ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯏꯆꯤꯟ ꯏꯅꯥꯎ ꯒꯨꯗ ꯅꯥꯏꯠ ꯑꯇꯩꯗꯤ ꯈꯪꯗꯦ ꯑꯃ ꯈꯔ ꯂꯣꯏꯅꯔ ꯂꯥꯛꯄꯗꯨꯗꯤ ꯂꯥꯛꯀꯅꯤ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ